Pakistan ki party leader ki maikei India ka nuclear war ama fawba soknaba yai haiduna threat pirakhaba matungda White House ki maikei press note ama thadoktuna India amasung Pakistan hairiba country nisigi marakta nuclear war ama uba pamde haiduna fongdorakli International relation ki anoba video update amada amukka hanna taramnok suri ngasidi India Pakistan amasung masigi akoibada lairiba anoba development sing asigi matangda amuk punamiyeng tabinasi Indiana host tawduna terrorism ki mayokta United Nations da fangkiba mifam aduda India ki side gi fongdokkiba wafam sing adugi matungda Pakistan ki foreign minister ki maikei degi madugi pakumoina India ki prime minister da oina personally target tawba wafam sing phongdorakpadagi country ni gi marakta relation asi kara kaithaba amuke hengalakibani press ki maikei degi hanglakpa wahang sing ki pakum singda India ki foreign minister S Jaishankarna Pakistan hairiba country asi terrorist sing ki breeding ground oiduna lairiba amasung Osama bin Laden su Pakistan da lotun lairamba machine singba wapam sing asi puthoktuna fongdokpa matamda Pakistan ki maikaideki yaningdaba fongdorakpana nakalani ki marakta aduma ngangkhanaba hengalakibani masigi matungda amuk hojik Pakistan da laingak pairiba party asi ki leader amakhakna karigumba mathau taba taragadi India da nuclear weapon sizinaduna attack tawgani haiba wafam asi amuk fongdorakibani masigi pakumoina India ki maikaideki amuk Pakistan no fongdorakliba kodingma adubu thengnabagi capabilities adu hojik India da leire sem saba loiduna leire haiba statement asi amuk thadorakibani asumna country ni gi marakta leiriba tension asi adumak hengalakpadagi White House dagi statement ama thadoktuna makogi spokesman gi khothang dagi India amasung Pakistan gi hojik leiriba relation asi constructive oiba dialogue amada changsin hamba pami country ni sigi marakta nuclear war ama US na yengba pamde US amasung Pakistan India ga leiriba relationship asi zero sum gi oiba relationship adunate ama leiraga ama leitaba yaroi Pakistan hairiba country asi matam kuinedagi US ki ally oiduna lakpa taragasu India asisu global strategic partner ama khangni US ki di maram asina country ni sigi marakta peace maintain tawduna thamba pami masida sunattana hojik world gi oina leiriba condition asida anauba lan amagasu effort tawba ngamloi haiba wafam asi fongdokhi adubu hojiksu country ni sigi leiriba tension asi nemthabagi mamidi udri Pakistan ki maikaidagi India bu hunduna ngangba anauba statement singso adumak thadorakli nakal amaromda hojik Pakistan hairiba country asi terrorism gi oiba yamna chawba issue amadasu leiribani mamangi hokriba hapta khara sida Afghanistan da nauna lagliba Taliban ki government gi makogi forces sing asiga Pakistan ki leiriba army ki forcing asiga border ki damakta chaye nabagi nomasing kamna ki basu adumak thokre masigi matungda amuk Pakistan ki oiba Taliban sing asina border area da leiriba Pakistan ki police outpost sing asida attack jathaduna nongmai munmana singba tawdok sing makhata na lepa leitana hanjin hanjin yamna toina tawkhalagli Pakistan ki Taliban sing gi manglan asisu Afghanistan hairiba country asida Taliban sing na capture tawduna government sem kibagum Pakistan ki Taliban kangbu asisu Pakistan asibu capture tawduna makoina laingak paiba haiba manglan asini Oragliba fiba masida US ki maikaidagi karigumba Pakistan na haijarakpa taragadi Pakistan ki mafamsing asida US na amukasu hanna drone strike sing sa thaba hoba yagani haiba wafamsu thamkre US ki oinadi hojik masigi khongtang asisu tawdaba yadaba thabak amakak oiri maramdi Pakistan hairiba country asi nuclear state amakhakni karigumba terrorist sing asina capture tawkiduna Pakistan gi leiriba nuclear weapon sing asibu makogi makota takiba taragadi yamna chawba disaster ama thokadawribani masina tragasu hojik leiriba Pakistan gi government asina Taliban sing asibu thengnaba ngamaktabadagi makoi asi tawfam khanglaktaduna nuclear weapon asi sijinnaduna India da natragana mafam sing asida yamna chawba irang amasu thonba yaribani maduna maram oiduna lanjaw amasu adumak ohelakpagi maramsu yagadawribani masini hojik leiriba fibam asi Pakistan nakal amaromda India ga yamna kanna muknari nakal amaromdana Pakistan gi leiriba Taliban sing asina mafam kaya ama khopchilakpadagi madubu thengnanabagidmakta yamna waba condition amadasu leiri masini video sigi oinadi mata asid loisinjarage anoba video update amada amukka hanna thengnarsi